खुरुमजरी ISTB की मणिपुरी पाव मियंग ताबिरी पपुम न मकपू तराम न ओक्सरी अहान बद मरु ओइबा पाव इस्वर ब थाजबा थक्सी खासी खंगबा अमदी मियोइबगी मिनुंगसी यावदना लमदम असी शांति पुरकपा ngamloi हाइना चीफ मिनिस्टर एन बिरेन फोंदोखरे मणिपुर सरकार ने लाक्लिबा जनवरी 23 फावगी मनुंगदा 7 पे कमीशन चटनहनबगी चप चाबा फिरेप लौद्रबदी मास मूवमेंट चंगसिलगनी हाइरे इम्फाल सिटी हेन मसक थोकना लु नालादब पांदमदा ISTB ना IMC अमदी केदोगा खुसमनदुना लमतु सेंगदोखरे अमदी मसाना मसाबा थबक पिजरिबा नहारोल सिंगदा अयत अपन पिद्रबा मतमदा मणिपुर मांगलोमदा चंगसिनबा ngamgani हाइना कंज्यूमर अफेयर्स मिनिस्टर कराम श्यामना फोंदोखरे हौजिक मपोंगइबा पाउ पिजरे इस्वर थाजबा थक्सी खासी खंगबा अमदी मियोइबगी मिनुंगसी यावदना लमदम असी शांति पुरकपा ngamloi हाइना चीफ मिनिस्टर एन बिरेन फोंदोखरे वफम असी पुवारीगा सागोनदुना लाक्लबा लाइफम अमा ओइरिबा थौबाल डिस्ट्रिक्ट की मनुंग चनबा यारिपोक केक्रुदा लैरिबा इवुदौ तरंग सोराबा ग्वारोक महादेवगी नौना साबा संगलेन संगाबगी थौरमदा महाकना फोंदोखिबनी केक्रू आइडियल प्रोग्रेसिव कमिटी यारिपो केक्रूना सिंधुना पांथोखिबा थौरमदुदा फॉरेस्ट मिनिस्टर TS श्यामकुमार कंज्यूमर अफेयर्स मिनिस्टर कराम श्याम MLA इंद्रजित अमदी अतै मसक नाइबा मियोय कया सरुक याखे चीफ मिनिस्टर ना मखा तारादुना ngasi मियोयबा जातिदा लमचा सजत अमदी हिरम कयादा काइथरकलिबा कया असि मसा मसागी धर्म लाइनिंग अमदी इस्वरबु थाजबा थमनरक्तबदगिनी मरम असिना इस्वरबु थाजबा थमगदबनी हाइखि अमरमदा सरकार असिना अखोइगी इपा इपुसिंगना थंबिरंबा लाइफमलेन कया निंगथीना सेमगत सागरनबा थौरांग लौखटले कौब्रु लाइफमलेन यावना अनौबा लाइफमलेन अहुमसो हापसिनदुना पुन्ना लाइफमलेन 53 सेमगतनबा पांदम लैरे मसी सेमगतलबदी टूरिस्टसिंग गिदमक्तसु अचौबा मफम अमा ओइरगनी पुमनमक असि माइ पाकना पांथोपा ngamnabagidamak सरकार असिना लंबी थोंगी फिबमसु फगनबा हनरी हाइखि नाकल अमरमदा सरकार असिना कना लैजद्रबा नुपी अंगांसिंगी याइफनबा थबक थोरम पाइखटपदा अचेतपा मित्यंग थामली हयेंग पांथोकदौरिबा स्टेट हुड डे नुमित्ता हक्सेल मरी लेनबा स्कीम अमसु लाउथोक्तुना मियामदा कानबा फंगलगनी हाइखि मधु भंगुल लीदे बगी मधु की आदम न सलम भंगुल लीदे बगी भंगुल चीदे बगी कोई नसीब खा रहा है ना आदम न सलम भंगुल तो न लीदे ले कोई ना योकल के सब बता ले कोई मीमो ने भी कोई भी हर ले लीदे अदर आई सु लाइक on to try the dor को बारी हो आई आई फाइट आउट होनी तो हंदक सु हंदक अनि हापने आवा को क्लोज अपने युदो थांजिन ने अदुगा खाना साबो को वांग्रेम भी अन्नाल भी दरे लगाए बहुत से अन्नाल को आ मणिपुर सरकार ना लाग्लिबा जनवरी 23 फावगी मनुंगदा 7 पे कमीशन चटनहनबगी चपचाबा फिरेप लौद्रबदी मास मूवमेंट चंगसिलगनी हाइरी ऑल मणिपुर ट्रेड यूनियन काउंसिल M2 अमदी ऑल मणिपुर गवर्नमेंट एम्प्लॉयज ऑर्गेनाइजेशन MGO गी ज्वाइंट एडमिनिस्ट्रेटिव काउंसिल JAC ना बाबूपरादा लेबा ऑफिस ता पांथोखिबा पावगमी फम अमदा JAC की सेक्रेटरी जनरल L बिकेन ना JAC ना मणिपुर सरकार दा 7 पे कमीशन चटनहनबा यावना तोंगान तोंगानबा पॉइंट 22 यावबा चार्टर ऑफ डिमांड मतम सांगना ताकसिंदुना लागले मसिगिदमक मणिपुर सरकार की चीफ मिनिस्टर का तंक कयादा वारी सानख्रे अदुबु ngasi फावबा थबक अनथोक्ट्रे ngasi सु JAC की मिहु सिंगना लेंगा की चीफ सेक्रेटरी गा उनादुना सरकार की फिरेप की मतंगदा वारी सानखे चीफ सेक्रेटरी ना मखोय की डिमांड पुमनमक पिननबा खन्नरी डिपार्टमेंट सिंगे अयाम्बा रिपोर्ट सु लागले डिपार्टमेंट खरे की रिपोर्ट ngairi हाइना थमलखि हाइरे महांगना मखा तारादुना हौखिबा ममांग सही की अक्टोबर तांग 23 चीफ मिनिस्टर गा उनादुना था अहम की मतम पिबिनबा हाइरखे लागलिबा जनवरी की तांग 23 फावगी मनुंगदा लैंगाकना 7 पे कमीशन यावना मखोय की दाबी की चपचाबा फिरेप खंगनद्रबदे मथंगी नुमित्तगी मास मूवमेंट की खोंगजंग चंगसिलगनी हाइखि JAC की प्रेसिडेंट खाइदे मनीना थेंखांग कयादा सरकार गा वारी सानादुना थाजबा कया पिरखराबसु पिरखिबा थाजबसिंग थबक तो अनथोकपदि तौद्रे होमगार्ड की मतंगदा सुप्रीम कोर्ट की रूलिंग पिरबसु लैंगाकना थबक तो अनथोक्ट्रे मसिदनतना बीडीए पर्सन सिंगी सु राइट मतुना थमले सिनमी कयागे हकसु लेंगाक असिना मतपीरे JAC ने 7 पे कमीशन चटहनबत नतना सिनमी सिंगी हक कयासु तालिबा चार्टर ऑफ डिमांड कुनिथोय यावरी हाइखे जनवरी भमनुंगदा चीफ मिनिस्टर की ऑफिस ना जॉइंट एडमिनिस्ट्रेटिव काउंसिल की मिहु चिंगा चीफ मिनिस्टर को उननबा सिनबिगदबनी अदुगा अदुगी सिनबदुदा कदरिबा असेंबली सेशन बाहुगी मनुंगसिदा असेंबली सेशन अदुदासु कोई 7 पे कमीशन से
mapung phana chana hangani haibasi lauthokpiu haibase koi taksin ganeba थासिगी कुंतरेत पांथोकदौरिबा ISTB नेटवर्क की तरा तरुक सुबा मपोकोमन थोरमगा मरी लेनेना ngasi IMC अमसुंग केदोगो खसमनदुना खैरंबन इमा कैथेलगी अकोइबेदा अमसुंग बीती रोता लमतु सेंगदोख्रे नोमगे ओबालु नानबगी कैंपेन असी माउट मिनिस्टर TS श्याम कुमारना ISTB ऑफिस ममांगदगी हौदोखे थोरम अदुदा IMC की मेयर L लोकेश्वर माउट की ज्वाइंट डायरेक्टर NG उत्तम IMC की एग्जीक्यूटिव इंजीनियर मेनेका ISTB की प्रेसिडेंट P प्रफुल्लो जनरल सेक्रेटरी KS खोगेन एडवाइजर सिंह अमसुंग एग्जीक्यूटिव मेंबर सिंह सुसरुक याके Bagyesandrana samu fabagi mitam chamthokpaga loinana flyover da thesilamba poster singsu sit sengdokhe ngari gali maningi nagana laga tainaba mafam singsu sengdokpaga loinana amot akai laiba mafam sing bleaching powder amadi nungchak chaisinduna lunana thamnana ba thabak lokhatke Mahut Minister TS Syam Kumar na ISTB na miyam gidamak lokhalak liba thabak thoram singbo apen bapongdok pagaloinana miyam na network asida thamliba thajaba amasung thabak sing pangthokpada ISTB na mateng PBU Imphal City bu lunana thamnana ba IMC na lokhalak liba thabak thoram singda ISTB na susaruk yarakpa si nungaiba fawi phongdokhe the 16th Foundation Day siga maile na Imphal City manungda ISTB ki employee kudimak na koi one day cleanliness day ama pangthokpa si Mahut Department amadi IMC ki magedi adagi mati hangai na thagar phongdoi dai ta to chumna Manipur Praja Miyam ki matam ki mina kongu hen biba amadi Praja Miyam ki seba to biba masina Manipur da asaw inkhali ban ha sing da asaw thaunam ha pe aduga malem ki lepa kaya da thoi ba nungti ki pau kaya amadi Bharat ki lepa kaya thoi pau che mikup khuding ki Manipur Praja Miyam ni handok na pau jem pe ki da makta foundation de asida ISTB ne wa mo iduna hena phabu production amadi singumba ISTB na 16 magi Foundation Day asida pangthoi ba one day cleanliness asi sigi chapcha pandam de nungwe ba thamoi nungju praja mayam da lu nana leibiu haiba ke dumba thamoi senga leibiu haiba ke dumba campaign makhalam ne haidana ai site ki message pizar ISTB की प्रेसिडेंट P प्रफुल्लो ना आइन आइगी वाखलदा हाना ओन बपुरक कदबनी डिपार्टमेंट ना तौगदबनी हाइदुना अखोइना अमोट अकाई सिंह मफम सादना लंगथोकपगे हैनबी थादोकलासी हाइके आइगी इसा इशू सिंगना पॉलिथिन अगदी अखोइगे लेस की मकु नत्रगा सियसांग इने तोंगिबा गाड़ी बस तगी ओइबे आइ एने अखोइ मैजिक तगी ओइबे आइ लंगथबगी थबक से मसे अखोइ थादोक मिनसी लमदमसी तरु तनाना लु नाना खोनबदा अखोइगे मियामगी अचौबा अखोइ थौदांग लै मरुओइना लेंगाक पाइबिरिबा लेंगाक लोनसिंग खक्तना मोइना तौगदोबनी IMC अमदि मसिदे लैरिबा मियोसिंगसिना माइन खुन्जखिनि हाइबा वाखलसा मसे अखोइ थादोकदोबनी General Secretary ISTB KS Khogena ngasi pangthokliba lamtu sengdokpa asina miyamda lunanbagi ka paujel ama piduna ai gi thodang khangna Imphal City bu lunanba city ama ohennaba pangthokpani haike अखोई फोम फम्बी इमा इबेल सिंगबु वरे अखोइना डस्टबिन मसा अममदा लोइन हाबसिन बिरगदी मसिगे पोसी खर मखैदि को कदराइन खनजै शहर मसक थेन बाजिना अखोइ बुजु मसक थेली शहर मपानदगी लाकपा इम्फाल मणिपुर मपानदगी लाकपा कांबु सिंगना मसि बिल ngakta uragadi बिल सिटी हाबगी फोटो लाखिबे ai मग इरोइनना ngasi संजरी मफम सिंगजी अहामदा अखोइना ख्वाइदगी मोलेबा अखोइ ngari गलीगी मफम सिनी इदा हाना अखोइना अमो पजे संगदोय अदुगा मसंगदा अखोइ बिल नपि सिंगजी इसिंग कापसलगा अखोइना मसि संगदोय अदु मतंगदा BT road lakpani aduga akhoi ima getting gi manungi kano sing ju akhoi na yangjanbagi pandam di leire ISTB की एडिटर इन चीफ ब्रजेंद्र निंगोमना महत डिपार्टमेंट ना इम्फाल सिटी मनुंगदा फमलिबे दुकान सिंह डस्टबिन अममम थमगनी हाइना खंगन किबा अदु दुकान सिंह ना थबक ओइना पांगथोक तबगुम तवी मसिदा मरी लेनाबा मिनिस्टर ना मिजंग संघन निंगी फोंगदोके फमन निंगसिंग जाब्रा हंडता अखोई माहुत मिनिस्टर TH श्याम कुमार ना फोंदोक पीखिबा वाफम अमा मदुदि दुकान खुदिमकी दुकान सिंगी ममांगदा मागी अखोई डस्टबिन अमम थमगदमनी डस्टबिन दु थमम दबा दुकान थेंगनरबदी मदुगी लाइसेंस ककने ना हाइखिबदो अदुगी वाफम दु अखोइना ngasi कोइना ससरबो मतमदा दुकान मयाम सिंगी ममांगसिदा अखोइन सेंगदोकसबो मतमदा दुकान अमतगी ममांगदा डस्टबिन अमत थमबो उदे अदना असिगी मतंगसिदा अखोइगे माहुत मिनिस्टर लोइनना इम्फाल म्युनिसिपल कॉर्पोरेशन की अथॉरिटी की मीडियम सिंह सिंजरी IMC की मिजंग मखादा स्वास्थ्य भारत मिशन की मनुंग सन सथबा स्वास्थ्य सुरक्षण की मतंगदा मियामदा पाउजल पीबा नोखफदे कल्चरल फाउंडेशन की लीला रोई सिंह सानबा स्ट्रीट प्ले
ngasi ISTB gi Imphal lu nalan bagi thorong gi manung chana leimarem bi ima kaithel manakta utkre ISTB na ngasi chathaki ba kaithel lu nalan bagi campaign gi manung chana naga iram gi mapal da leiba ngari yon pham paringi phattaudi khumjinna ba leibak amadi nung thon bagi chathari ba thabakta mateng pangbo oina nung gari mapot ani mateng pangkhre Masana masabu thabak pijariba naharol singda ayat apan pidraba matamda Manipur manglomda jangsin mangamgani haina Consumer Affairs Minister Karam Shyamna phongdokre ngasi lamjingba Management Service Private Limited ki Imphal gi Guwahati phawba chengadaba Volvo bus service hokdokpagi thoramda minister na wafam asi phongdokhibani Uripokta laiba lamjingba Finance Office mamangda pangthokiba thawramaduda minister na makha taraduna Manipur da thabak thiriba naharol lakh taret ki mathakta Employment Exchange da mingchanduna laire Masida mingchandaba kaya amasu laire makhoi pumna ma government na thabak piba haibasi oithokloidaba wafamni naharol singna masana masabu thabak pijaraba matamda thabak phangdabagi awabadagi nanthokpa ngamgani lamjingba service kumba naharol singi apunba sinphangpam oiriba lup singi dama khawjuk leiba government na pangba yaba mateng pangani punna thabak tawminaba yadabagi hainabi thadoktuna asigumba lup singi matau tamduna thabak suminasi lup asigi thabak thawramda khurau thanganbagi mahutta pukning thawgat piyu haike Sauthok saningai ni maram di naharol thabak pibata natana adi prajagi semilon aduga naharol adi sinjari ba oje lamjingma management sigi akoi service se sigi su adi mai pakpa oire e haina ina lawe Hayang pangthokadawriba Manipur gi state huddega mari lenena Manipur gi governor Dr. Nazma Heptulana Manipur gi miyamda yaifa paujel pirakle numit asi Manipur miyam gi yamna chawthokjaba nungaiba numit amani numit asina lakpada state asi santi leiba chawkhatba Manipur ama purakpa oirasanu haire Hayang pangthokadawriba Manipur gi state huddegi mangoinana chief minister N Birena anauba scheme chief minister gi haksel gi tengbang hayang Khumalampak Indo Stadium da launch tawragani haire Loktak Pata Chaktariba Miramdagi Pairakpa Amadi Pat Asigi Masagi Lejaba Usek Singh Masing Thiba Water Bird Census ngasi pangthokre Manipur Forest Department Wildlife Wing na sponsor tawduna India Bird Conservation Network Manipur amadi Pat Asigi akoibeda khundariba club kayaga punna khosamnaduna Pat Asigi tongan ba mafam sing amadi Kaksing district ki manung sana laiba associated wetland tangjeng tharaga punna mafam yangkhaida chathakiba Usek Masing Thiba ki khongsat aduda mapung oina Kaivul Lamjau National Park ki manung sana laiba spot number 20 haina khangnaba ngakra komda deputy conservator of forest park and sanctuary in Nirmala Sanu Kumbi college ke principal wildlife warden Bishnupur ke Jugeshwar amadi atai forest department ke mioi kaya susar yakhe spot number 8 ningthaukhong awangpat ki saruktana IBCN ki state coordinator RK Birjit na lusingduna usek masing thiba ki thabak chathaki Atai lemhauriba mafam singdana haukiba January 13 amasung 13 pangthokiba water bird census ki motivation camp ta saruk yakiba trainee sing loinana club kaya dagi lakpa mioi kayana usek masing thiba ki thabak chathakibani ngasigi khongsat asigi matangda deputy conservator of forest Nirmala Chanuna pat asigi manungda nga phaba mioi kayana LED bulb sizinaduna nga phaba gi thabak chatharambagi potlam kaya thengnabada nungaitaba phongdokhi Numidangi matamda LED light thanbana maram oiraga tongan ba mafamdagi pairakpa usek kayana ningthina leiba ngamdabagi khudongchadaba kaya mayoknari maram asina ngami singi nga phabagi sinpham asina taba atopa chanaba thabak piduna makhoigi livelihood ama semnanaba hotnaragani haikhe alternative livelihood oina makhan ma'am nupi da masung akoi ba laiba nupi sing da akoina alternative livelihood ki oina training macha bise loktak ta laiba akoi ba da laiba ma'am goi fishing da dependent oi ba je handaraga atop senthok lambi tauna bagi da makta akoina honna jari ai Wildlife warden ke Jugeshwar na hokiba sahi Englishing ani tara mathoi dagi ngasi phawba usek masing thibagi thabak jatharakpa asida handak sahi asina usek masing asuki matik hanthaba mali mamangi record yenglubada nganu gi kanglup kunthra tai ising usek kanglup chama kun tharaga punna ising usek makhal chama yangkhai jaktarambagi record lai adubu lising masamapan marfudra da Ramsar site ki manung jana pat asida jaktariba usek masing lising kundagi hele haiduna lauthokhiba laikre Lising masamapan marfudra humdoida amuk pat asi Montrix record ta sanki usek masing hanthakhiba haibasi Montrix record ki matung ina pat asi masanare haibani maram asina Montrix record ta ki lauthokduna Ramsar site oina amuk hena lauthokna ba pat asi kanduna usek masing marang kaina pairakna ba hotna ba mathau tai haiki
Sairak ngasigi khongsat aduda miyo kaya na tongan ba mafam singda lang thaktuna usek phana na ba hotna ramba potlam kaya fagat pagaloina na potlam singa do forest department ta thamjin khre haide Imphal East Police Commando na thasigi tara taret ki ayuk pung tara makhairom taba matamda andro parking oil pamaya dagi prepark pro gi active member ama fare police department ki PRO gi serol amana fagal aba mioi adugi maming thangjam Boris sahi kuntra taret apokpa lekhidraba bijoy kongpal mutum lekai dagini mahakna phongdorak padagi Chinese hand grenade ama mahaki yummana ki kongbaturel mapan dagi fangle amaromda narcotics and affairs of border police ki kangbu amana drug lalonba mioi ahom lupa lak nipa longi oigadaba WY tablet lising kun ga konana phagale hairi hojik marak thana break masa matang logzari Imphal East West amadi Bisnupur district oina makhal khudingi apamba 2 3 amasung 4 wheelers na chingbagi gari guarantor yaudana loan lobi yagani deposit toba numita apamba gari su pangbigani pambiba miyo sing unabiu Imphal Finance Head Office Moirangkhom Loklaubung branch offices Pauna International Market amasung Bisnupur Bazar Bisnupur Eastern Gas Limited wanted sub-dealers for different areas in Manipur. Also wanted sell executive and retailers for cashless device, POS, money transfer, utilities services, flight booking and many more services. Dealership MS Yoibu Yohenba Traders, Moirangkhom, Jingakham Laikai. The Blossom School, well begun is well done. Moirangkhom and Changangai campus affiliated to BOSM. Admission for 2018 now open for classes baby to class 8. School topper in SSLC 2017, Janjit Kumantem 85% with letter marks in 5 subjects. The school recorded 92% pass percentage. A school where children don't study but learn. Contact school office on all working days for details. Mama mapana machada piba ngamba khwaidagi chawbu khudolsi ichabu mahi tamanbani. Slopeland Public School Khongjom, Northeast India da khwaidagi chawbu amadi nanba boarding school ni. Slopeland Public School Khongjom da ngasimak admission tawbiduna ichabu mahi tamanbiu. Break itungda taramna oksari makataba pauda Manipur State Medicinal Plants Board State Ayush Society amadi CSIR NEIST branch laboratory lampelpa na puna khosam naduna medicinal plant sensitization workshop ka loinana pambi thanana bagi machak sing yanthokpagi thoram lamphella leba CSIR conference hall pangthokre thoram adu the health minister L Jayantakumar Ayush ki director Dr. Egyaneswar CSIR ki principal scientist Dr. S Bir Kumar State Ayush Society ki member secretary Dr. Y Lukhoi Moma ki project officer ke Devdatta Sharma Susar Yaki Minister L Jayantakumar na Laumi Singhi Yaifa Thaurangi Manung Chana Piribe Santhang Singh Mafam Chana Sizin Naduna Mai Pakpa Laumi Amamam Oina na Bhotna Biu Government na Thadaribe Sanpham Singh Mafam Chana Sizin Nadabana Thabak Kuding Mak Maning Handuna Mai Pakpa Ngamde Maram Aduna Hiram Kuding Mak Thamoi Sengba Changi Haiki Ayush ki director Dr. Eguneswar Sarmana ekhoi akoi bada hauri ba hidak oina sizinna ba ya ba hidak pambi singna primary health care da kanaba kaya piri asigumba kaya asi kauthokna rakpadagi amuk hannaning singhanaba workshop asi pangthokpani haiki District Administration Imphal East na district asigi akoi bagi mafam sing lunana thamnabagi pandamda leptana chatharak liba khongthangi sarugama oina ngasi DC Imphal East DS Tranalu singduna Porompat crossing dagi DC office complex phawagi nagyat ki lambi sing sengdokre district asigi leriba department singi office sing PHE health Treasury, Agriculture, Dairina Singba, Mafam Singdasu, Lamtu Sengdoki, DC Citrana, Thakudingi, Marisuba Thangza Asi, Loisang Singda Social Service Taubani, Kongthang Asina, Loisang Singluna Natambata Natana, Employee Amadimiamgi Wakaldasu, Hiana Luba Nanbagi, Wakalon Pibangamgani Haiki. Zio Textile Technology Sizinaduna Imphal East District ki tongan ba mafam tara humdoi da lambi semnana ba thaurang tawre haina Rural Engineering Department Manipur State Rural Roads Development Agency ge Chief Engineer Thokchom Nanda Kishore Phongdokre Wafam Singasi Imphal East ki Singjamai Khetri Lekai degi Kongba Road Akampat ki Nailita ba lambi fawba Zio Textile Technology Sizinaduna lambi sembagi phibam hakthingnana yangsanbagi khongsata phongdokhibani Kongsat aduda additional chief engineer Brajendro Imphal East ki EE Ajit yauna atai official kaya saruk yake chief engineer Nandal Kishorna makataraduna Zio Textile Technology System asi Imphal East ki lambi tara mathoi de paket kadabani
Singzamai Khatri Lekai gi hauzik semjiliba asina ani subani masigi asang mana kilometer 3 makaini loinana PMGSY gi makhada paikhatpani haiki technology asina lambigi layer ani thokna polyester grid amasung woven grid thaduna ising tungsin badagi hantha handuna lambigi mapunsi sangna chalhan bangami semli lambi asi tire ohum thokna yangsingani amasung guideline gi wangmada thabak chatharam labadi amu hanna contractor singda semangani haiki Amaramda technology asigi maro ibakana badi hantaba sel da lambi semba loinana matam sangna chalhan mangamba sini lemhauriba lambi mapan adusu technology asi sizinaduna athuba matamda samjilagani haike adu kana anu technology ne go si paisa si state na puthok punate enar de na su puthokte ministry of textile na puthok pune ekhoi ahamda package thabak tarawhum doida moi pirak pani adu mamangi yam sangbo ban blockade to gibido adu khoi ngai bangam dadna khoi lambi lo sing ma har moi pochi stuck to gidna thatara york bangam dana le khibni hoji lambi ani lokhotle lemhori ba lambi tarma thoja khoi mu state level standing committee tawraga lambi anu bola ko dosi thandak phase 11 gi se khallaga la wal hori se mu hapa na yanare Lagdiba January kuntarukta pangthokadawriba Republic Day gi saksil thorang lokhatpo aina Imphal East Police na KR Lane hapta area da ngasi thiba humbagi thabak chathakre ayuk pung manga makhaidagi DSP Commando SDPO Porompat OC Commando Porompat Police Reserve Line amasung nupi police yauna chathakiba thiba humba aduda nupi marfudrani thoi amasung nupa chani yangkhai manga amamam to aina verification chathaki mioi mari masagi saktak se puthokpa ngamdabadagi makhatana thigatnaba Porompat Police Station da sinakre Intellectual Knowledge and Skill Center amasung Khaningom Thong Women Welfare Association na sinduna nimit mangani chatharakiba uhai amasung manamasing sem sabagi training ningom thongda loisinkhre thorom aduda Basikong Zilla Parishad member Chirom Jasovanta Thongju part 1 gi pradhan TS Lata MIDC gi chairman P Loken Skill Center Director S Dayanidhi Susaruk Yake training asida saruk yakiba mioi kunipanda certificate sing yanthoke training asibu sinkiba asem somilana nupi sing masagi senthok laijana ba ikhogi marang kaine fangliba hai amade manama sing atoppa makhalge mahau yauna puthokna ba pandamda thongju kendra ge MLA TS Biswajit ki lamjing makhada training program asi pangthokpani haike Sahitya Seva Samiti Kaksing Amadi Film Forum Manipur Anina Kusam Naduna Sahi Kudingi Pangthorak Liba SSS Manifa Lisangani Taranipal Lak Liba February Tang Tarada Kaksing Kulel Ibudau Kaplang Balai Kola Pangthok Lagani Haide Lampelda Liba Film Forum Gi Office the Pangthok Iba Paugi Mifam Amada Festival Director Wainila Sandrana Handaki Pangthokado Riba Asi Tare Laksuba Award Ceremony Oigani Masigi Damang Tongan Ba Category Kunmeri Award Sing Amadi Lifetime Achievement Award Mioi Ahum the Piragani Mioi Sing Adudi Neta Iravot Lilaroy Lifetime Mana Manipuri Cinema da Ngangbam Sornajit Laifam Ya School Janmastan Neta Iravot Lilaroy Lifetime Mana Sumang Lilada Iromaidrau Dage Sograkpam Hemanta Amadi Maipak Sanahal Manipuri Zagoi Lifetime Manada Thamoi Banhizam Dewale Kaidagi Life Rapam Ningol Oinam Ongbi Doni da Piragani Haina Lauthoke Film Forum Manipur gi Chairman S Mangol Jauna Pigadawri ba Award sing asigi damak juri singna niyom sumna nominee sing khandokpa loire masida forum na transparency laina screening tauke juri singna su yamna section na misang mikhai naidana nominee sing khanbirakhi haike Ekoi haukiba January gi tang 12 dagina Ekoi film screening haujabani koi film forum da koi juri mangana yamna kupna yengaga ekoi ngarang phoba leptana chathajaraga ngasi asi ekoi nomination mayam si lauthu asi haidene lepna jabani Swami Vivekananda amasung Netaji Subhash Chandra Bose ki mapok kumon ningsing thorom ga mari lenena BJYM ki members singna idan tawbagi thorom ama nitai pachu thekta leba BJP ki office ta pangthokre Bharatiya Janata Yuva Morcha Manipur Pradesh na sinduna pangthokiba idan tawbagi thorom aduda BJP ki General Secretary Administration K Sarat Kumar BJYM Manipur ki President P Somorjit amasung in charge Des Kumar na lusingduna hawdokhi BJYM Manipur Pradesh ki President P Somorjit na mega blood donation camp basi lebak pumbagi oina pangthorak libani Manipur gi su sahi asida mioi lising kunthra dagi tadana EP na bagi pandam thamle General Secretary Administration K Sarat Kumar na EP ba haibasina mioi aduna nation building amasung character formation gi ahan makong thang thangjin ba horabani Mari Lena Singa Lauriba E asi sel puthokuna leiba ngamjadaba mioi singda hena pibiduna mioi adugi punsi kanmangambada oina sizinnabiyu haike
Pokso Act, ZZ Act, amadi RTA Act ki matang da punna gyan taminabagi block level awareness program amangasi Singjamai community hall pangthokre. Manipur Commission for Protection of Child Rights na sinduna pangthoki bathawra maduda Commissioner Sigi Chairperson Sumati Balaning Thauzam Commission ki member Singh Montu Ahanthem KS Raj Lakshmi amadi IPTC ki expert member M Minolata Susar Yake. Thoramduda wangang laduna Commission ki Chairperson Sumati Balana Manipur Commission for Protection of Child Rights haiba Commissioner sige sakti yamna pak sawi Commissioner si Civil Court amagumna wakat singda su moto notice piba ngami masigi sumathakta angang singi phangpham thokpa hak sing phangan basu ngami haike. Manipur State Cooperative Union gi nauna khalaba President L Tompisak Vice President amade managing body ki members sing okpagi tharom amangase Bisnupur district ki Pukhramba Mayalekai de pangthokre. Pukhramba Mayalekai Handloom and Handicraft Cooperative Society Limited Bisnupur na sinduna pangthokkiba tharom aduda wangang laduna L Tompisak na Union asi hena pak sawba maikai de yengduna mapangal laiba cooperative movement ama ohenna kana honari haike. Manipur bo drug free state ohensi hairabadi praja miyam ga police ka afaba mari thamduna punna thabak tawminaba mathau tai haina Imphal East ki SP Kabib ke na phongdokre wafam asinga si nongpok lengak apunba nupilup Khurai Konsam Laikai apunba Maira Paibilup amadi Youth Organization Sporting Club na sinduna Khurai Konsam Laikai Community Hall da pangthokpa nisagi matangda nomagi oiba khana nenebagi thoram da phongdokhibani. Thoram aduda nongpok lengak apunba nupilup ki Vice President L Tombi Youth Organization Sporting Club ki General Secretary YB Ken amadi SDC Sawambung Kerem Nikasu Saruk Yake SP Kabib na makataraduna hauzik lairiba Manipur gi Chief Minister N Birensu ni sathing magi matangda kan namidyang sangba misak amani mahaki midyang makhada police na sathaba drug phabagi thabak kaya dasu mapung fa na mateng piri haibaga loinena thauram sili lang lebesingda mahaki maikai digi sel gi tengbang su pk ki opinion da khwaidagi sattiba problem isi nisagi problem ne atambam gumbani because atambam sumaina nisa gi problem aikhoi ngasi control tawdragadi aikhoi gi next generation su affect tawgani Bharat Sarkar na tamar patra piduna ikai kumnaba utkrabi freedom fighter Ima Rajani laikhidabage kunipan suba command thoram amade tara suba state level Nupilal Memorial Patriotic Song amasung quiz competition gi mana yenbagi thoram Nupilal complex ta pangthokre Nupilal Memorial Association na sinduna pangthokiba thoram aduda Imphal East District ki chairperson P Bimola Women Welfare Development Cooperation gi chairperson S Satyabhama amadi tongan ba organization kaya gi mihut kaya susaruk yakhe Tharomgi sarwama oina laikhidrabi Ima Rajani gi photo da laisukatuna ikai khumnaba utke Tharomdu da wangang laduna association gi steering committee gi publicity secretary Peter Longjamna Nupilal Numil asi lising masamapan marfuda laikhidraba risangkai singna chief minister oiringa da ihan hanba oina mapal kangjaibungda state function oina pangthoki loinena laikhidraba Ima Rajani na iba lairik risangkai singna release tauki lairik adudagi laikhidraba gi machanupa Longjamba mitai netajina drama oina puthoktuna sanabani Loinena drama asi Nupilal and Khongjong War Memorial Society haiduna cooperative da register tawduna tongan ba Kanglup Singh pullaga joint oina sanagadabani haiba leire drama asi hogolakpadana Longjamba mete gi script ta sanaraga loisilakpadana atopa amagi script ta sanaduna miyamda samamna ba pohhanba asi lakadawri ba sahi asidadi tawigano Sahi asidagi hauraga Development Protection Preservation Committee semduna pangthoknaba honaragani sarkar na piriba order asigi wangmada thabak tawraklabadi chapchana thengnagani haike lakatuba solising ani try bangi drama se sidadi karna piriba order du gi wangmalana thabak tawba oitargadi koi Development Committee na madu thengana bagi damakte koi sem sawngai State asigi mama mapa lejedraba natraga khwaidagi lairaba imongi mahiroi tara khangatlaga lemna mahi tamana bathabak paikhatlagani haina MSU gi president Manjit Sarang temna phongdokre ngasi mahiroi asigi office da All Manipur Recognized Private School Welfare Association ga loinana pangthokiba paugi mifam amada Manjit na makha taraduna hojiki matamda education bu senda lambi oina chatharagli ba asi thingnana ba MSU na hanaragani lagliba section asidagi hauduna
स्कूल खुदिंगमकी आई कार्डता ब्लड ग्रुप अमदी आधार नंबर हापकदबनी महिरोई पुबा बस खुदिंगमकता कॉन्ट्रैक्टर थमगदबनी बोर्ड अमदी काउंसिल फोंगबा टेक्स्ट बुक सिंग क्वालिटी लेना फोंबियो जेंगुम साने हेंगलकलिबा प्राइवेट स्कूल सिंग थिंगनबो हनगनी बोर्ड अमदी काउंसिल न पीबा नीति नियम ngakna चतबसिंग थिदोकनी मणिपुर दा मगुन लेबा एजुकेशन सिस्टम पुरकनबो हनबदा लेप्तना चंगसिनगनी हाइके आधार कार्ड फ्री ओहनबा सुगी माइकैदगी हमजग्रे अदुगा लोइनना कोई प्राइवेट स्कूल सिंग असिदा तमहनबा खुनागी ख्वाइदगी हेना सोथरबा ममा मपा लेजद्रबा तोला तारबा मही मसिंगदी तमजनिंगबा अदुबु खुनागी सिस्टम असिना मरमरकांदा मांखिगदरबा महिरोइसिंग हाइजबताई महिरोइ तरा खक खंगतलकांदा हंदकी चही सिदगी तंबा होरकांदा लाकदरिबा चही सिंग सिदसु एमसुना ऑल मणिपुर रिकॉग्नाइज्ड प्राइवेट स्कूल फर्स्ट सिंग टाइड अप तौरकांदा मखाताना तमहनजगनी Manipur State Legal Services Authority की मियंग मखादा District Legal Services Authority Imphal West अमदी Nambol High Secondary School अनिना पुन्ना खुसमनदुना स्कूल असगी कैंपस दा लोगी मरमदा निंगथीना खंगनबा पांदमदा Students Legal Literacy Club हांगदोख्रे क्लब अदु Imphal West District and Session Judge M Manoj Kumar na हांगदोखी थरोमदुदा स्कूल असगी Vice Principal एसना तोंबा Manipur Government High Secondary Lecturers Welfare Association की President M Joy Kumar अमदी स्कूल असगी महिरोई कया सुसरुक याकी Imphal West District and Session Judge M Manoj Kumar na club asina tungi laibak lepkadoriba mahiroi singda logi maramda kanaba kaya piragani haike. Who is now one day you are the pillar of our society. Matung na koina ule bang sing aho badurni, na koina tahu kadurni. Hai ni bas haplo singan sida koina some basic logi maramda kangan basi takar wele have se akang ei singa paulo padegi di samai tong na college sing school sing the legal literacy club setting khadasi crime tawu mili helen bayate. Laumi singni singbu puning thogat pa amadi anoba pambai sizinaduna lau singubagi pothok hena puthokduna laumi singbu senthok hena lehena ba pandamda कृषि विज्ञान केंद्र थौबाल ना नाबाद मणिपुर रीजनल ऑफिस का कुसमनदुना ngasi कक्सिंग डिस्ट्रिक्ट की कैरक फार्मर्स डेवलपमेंट क्लब हांगदोख्रे लोइनना ओरिएंटेशन प्रोग्राम अमसु पांगथोख्रे थौरम अदुदा कैरक ग्राम पंचायत की प्रधान ए शांति केबी के थौबाल की सीनियर साइंटिस्ट महेंद्र खाइदेम Manipur State Cooperative Bank की Deputy General Manager L Angau Tombi नाबार्ड के Assistant General Manager R K याइफबना अथवा मिथुंगन सिंह ओइके Resource Person ओइना केबी के थौबाल की Veterinary की Subject Matter Specialist Dr. S Jasmirani अमदी Agronomy की Subject Matter Specialist N तोमना हिरम कयादा सुगाइना वांगांखे मणिपुर की मियामदा निमिदांगी मतमदा हिंगबगी महाव पीनना बाहाव खिबे सही की नवंबर थादा से मिनिस्टर नोंथोंबम बिरेना हौदोखिबा इम्फाल एवनिंग मीटिंबगी चांग यामना हंथारे ngasi ISTB na Imphal evening pangthokliba mafam singda koina chatuna yengsilubada tongan ba stall singi masing mga taratagi hena thengnara khide oirakliba phibam asigi matangda mahut ki director N Git Kumar na Imphal evening da meeting bagi sang hantharakliba asigi maru oiba maram singdi anauba sahi lakpagi tongan ba mafam singda kumhai harau gi thabak pangthoknaba dharmagi oiba thaudok sing leiba matam oiba amadi Manipur yamna maru oiriba metric parikya gi matam naksil lakpana oigani hauzik Imphal evening gi oirakliba phibam gi matangda commissioner mahutna chair lauduna lagliba tangkulhum doida review meeting tawduna khanaragani haiki Hongbagi pantha oibasina maram oraga mi singsi chaba thakpa lekai da kari da manabi ko bu khotpa yam hengatpa angang singi parikha maya naksalakpase sisu yam chaw factor mani parikha maya dari kanam ta pananga am da thol lakte aduna factor ani sinen kalli Handak pangthokadawriba Republic Day ga mari lenena Police Medal for Gallantry amadi Medal for Excellence in Police Training phangadaba policemen singi maming lauthokre Police Medal for Gallantry da Imphal West Commando Unit ki SI M Robindra amadi Commando Unit Bisnupur da attest tawduna lairiba second IRB gi Habildar A Santi Singh ni aduga Medal for Excellence in Police Training na Manipur Police Training Center pangai gi Rifleman KS Suramani ni haire January 16 pangthokadawriba Bharat ki Republic Day tharongi mangoinena Bisnupur District SP Jogesandra Hobizam gi mityeng makhada DSP Commando TSB Sorjit Commando OC Bisnupur Khogainalu singba team amanang asinimidang wairam ningthaukhong kaithelda dukan famliba amadi asat awok sing chawrakna mioi chamayang khairom verification chathakre masagi saktak che yarom daba mioi taret makhatana verification taunabagi damak Bisnupur Police Station da sinakre
Manipur Police ki PRO na thadorok pa serol amana hokiba tang tara Nepal da Imphal West District Commando na New Kaithel Manbi area da thiba humbagi thabak zathabada PLA RPF ki corporal ama fare hairi faraba mioi adudi Moirangthem nanau Elias Edison chahi kunmapan apokpa namdon Sekmai New Market tagini aduga haujikna New Kaithel Manbi da laibani hairi Mangondagi AK-47 rifle ama amadi atai polam kaya phagat pangamle hairi makhatana mahakpu wahang pohang tawada nilkuthi mayai lekai dagi WB ren chahinifu apokpa laikhidraba manihar phagat pangamle hairi loinena makhoi ani asi miyamdagi sel khaiba amadi demand leta thajinbada senabani hairi case ama pasoi police station da register tawbaga loinena makhatana thibo humbagi thabak jathaba haure hairi hauzik break amatanga amuk laujari Sagolwan Morang Lerek Nepra Menjor Liba, Ayush Wellness Center da well qualified doctors amadi staff singalonena makal makha ke agilaina singlaying jari lonena mafam masi community hall da lisingani traimpan gi January tang kuntri tagina kuntra mathoi bawa slim camp ama pangthok jagani akup pamarol gi demok makha gi number sida contact tobiu It is Neroka versus the Indian Arrows live from Imphal. And why we're so excited about this game is that with this broken Subhash, another chance, another goal. Life school sir, beginner class game over class smart class facility van service boarding facility Dada life school na tamaba satradi extra coaching tuition tawgi lo thau ta hang sing se sana ko abgi matam se yam na pangal ari tana tana lai su tam school hina sanga khara jang yu ga ta la adu ai isa su sida tamangi ya ga do Amukana taramna oksari makhataba pauda Consumer Club Manipur amasung Thobal District United Women's Development Organization anina punna khusam naduna nomagi oiba consumer singbo bab tahanbagi thoram ngasi kaksing district ki wabgai lamkhai kaithel leiba Thobal imagi conference hall pangthokre Consumer Aikoi Mikap Thoklasi Haiba Paujel Loinena Pangthokiba Thoramadida Kaksing Zilla Parisat Member M Zenta Organization ki President Sapam Ongbi Bimula Consumer Club Manipur ki President T Fulsan Sarmana akhanaba mithung lensing oike Resource person oina Advocate CS Narendra Lady Assistant Controller NJ Hemabati na tongan Behiram Singda wangangki Khangabok Kendragi Manungdalaiba Apunba Club Kunithogi Body Ama Oriba United Village Development Apex Committee Khangabok na konba mafam Singdalaiba Thoidok Hendok Laba Mioy Sing Okpagi Thoram Mangasi Khangabok Maisnam Lekai Delaiba UYC Ground the Pangthokre Thoram Aduda Khangabok Zilla Parisad Member TS Raj Mohan Committee ki President N Ramananda Khangabok Part 2 ki Pradhan S Upendro Part 3 ki Hanagi Pradhan M Manglem Zauna Athoiba Mithung Lensing Oike Thoramdugi Sarkoma Oina Social Work ki Lamda Dr. Ambedkar National Award Lising Anitara Tare Panglakraba BJP Manipur Pradesh ki Hanagi Vice President Thoksom Zadumani Yauna Education Amadi Sana Khotnabagi Lam Amasung Tongan ba Hiram Kayada Award Amadi Mingsat Purakraba Miyoi Tarada Kodolpot Piduna Ikai Khumnaba Utke Imphal East ki Urban Primary Health Center Mantri Pukrina Sinduna Center Asina Kaya Kalf Award Lising Anitara Taret ki Best Award Funky Bagi Celebration ngasi Primary Health Center Asigi Complex the Pangthokre Thoram Aduda Imphal East ki Medical Officer Dr. KS Indra District TV Officer Dr. Kom Amadi State Urban Health Consultant Thangsuan Mong Bolnam na Maru Oiba Mithunglen Sing Oike Lenina Primary Health Center Sigi Staff Singbo Pungning Thogatuna Kodolpot Piduna Ikai Khumnabasu Utke Yumna Mume Sourcing na Manipuri na Sankritanda Yumpham Oiraga Fusion Music Oina Puthokpa Tanchap Ngasi Lamyan Basanglenda Lantokre Thoram Aduda Art and Culture ki Hanagi Commissioner Dr. RK Nimai
Manipur Ensemble ki director Khatri Jugindro amasung Jawaharlal Nehru Manipur Dance Academy ge hanagi director Padma Shri awardee S Thanilna athoiba mithunglen sing oiki thorom dugu mari leinana Bhumeshwar na phongdokibada Bharat Sarkar gi Ministry of Culture gi senthang makada inkhalak liba naha singbo fusion music oina puthoklaga thaina dagi leijaraklaba nat sankirtan gi tan asi khanganaba pandamda tansap asi puthokpani Ziribamgi Makhavasti Multang Singh Pradhan Bazar Dalariba Kontra Taret Suba Assam Rifles ki post Hongkiba Yaroi Haiduna Lamdam Adugi Miyoi Singna Ziri Tipai Mugrot ki Latingkhang area Dalambi Thingduna Khongjang Jangsin Khrei Assam Rifles ki post asi Hongkiba Tarabadi Mafam Adugi Praja Singda Lalhauba Kayana Akaiba Apan Mapigani Haibaga Singnaba Laibadagi Khongjang Adu Jangsin Kibani Mari Lenaba Authority na Chapsaba Maram Pidriba Makai Campasi Hongkiba Yaroi Hairi Hawkiba sahi English ngani tara tarit ki December tara mathoidagi Tausem gi civil society organization singna thonglon sinduna lakiba SDO office ngarang district administration Tamenglonga wari sanaduna yanaba purakpadagi thong hangduna mathok tawba haire haire Makhatana disi Tamenglong Armstrong Pamenalu singduna Tausem area students organization amadi bank ki official singa punna satuna SDO office ki hauzik lairiba phibam su yangsin khre haire hauzik sanabagi paw amuk pizare Ngasige sanabagi pauda All India Football Federation yang makada zathariba hero I League ngasi home ground oriba Aizol FC amadi home away team Neroka FC ga Rajiv Gandhi Football Ground sanakiba match da Neroka FC na Aizol FC bu panjal ani amada maiti be pikre match asigi minute kuntrama panchatpa matamda Aizol FC gi Karim Omola jana goal ama sanduna litaroga chatki adubu second half da Neroka FC gi Felix Odilina minute humpumani satpa matamda goal ama sanduna manaba score da laiki adumakpu loigadaba minute Mari Romta Ngairba Matamda Nedo Tarbok na goal ama mungsan sinduna ani amada maitibe pikibani Liwa Sarai Playground Street Olympic Association sinduna zathariba taranithoi suba Street Football Men's Open Tournament king ngasi sanakaba match ta Liwa Changing Bina Monsang Pantha Sibu goal ani sinoda maitibe pikre Gymnastic Federation of India na sinduna Mumbai da pangthokadoriba kunipan suba Sub Junior Artistic Gymnastics National Championship ta saruk yaruna bagi damak Manipur gi sanaroi mari S Devraj TS Kelemba Okram Umazid KS Neldis amadi nupi masa ani Grasmi Pangambam amasung Anjuri Pangambam punna sanaroi taruk hayang Imphal thadok lagani haire Kangpokpi ke Brigadier M Thomas Ground da sathariba tarahum de suba kangui inter ward wise tournament king asi sanaki ba tongan ba match ahumda ward number 12 na Ward number 14 Bibu goal mari amada maitibe pikre ani suba match da ward number 4 na ward number 8 Bibu goal mari amada ahum suba match da ward number 1 B na ward number 9 bu panjal ani sinoda maitibe pikhi lakliba ningthokaba numita ward number 16 amasung ward number 1A ward number 2B amasung ward number 14A amadi ward number 10 amasung ward number 6 sanagani BCCI na sinduna pangthokadoriba tournament singda saruk yananaba senior women amasung under 13 women cricket team khanabagi trial cum selection lakliba January 19 dagi hauraga kuntramathoi fabo pangthoklagani saruk yaningba sanaroi singna mari leinaba che sang singaloinana Manipur Cricket Association da report tawranaba association asina thadorakpa cherola mana khangalakli hauzik makhata ba sanabagi pau bayani thojamdagi amuk phangbigani Kunmapal subal Tepal Kendra Inter Club Sports Meet ki football masanagi ngasi sanakiba match sa SYF SSDA Kawana LCHYC lang Tepal Khopum Singkabu maitiba pikre Sajing inat kan belum na sinduna tha siketang tara mari degi tim tara nithoi na group mari thokna khairoktuna sajing kangjibong dilong sajing desa thariba kunmapal subal langtapan kendra interclub sports meet ki football masanagi ngasi sanakiba match sa SYF SSDA Kawana LCHYC lang tapal khopum singkhabu gol mari sinoda maiti bi khibani match asida mai pakhiba SYF SSDA Kawagi gol singadu dempaina gol ani open draw madi zonina gol amamam chanduna match asi mai pakhibani sathariba tournament asigi hayin tilpung ani makhai tabada ISWC lang tapal amadi sidol singkhong lekaiga sanagani ahanba haibok T20 cricket tournament ki ngasi sanakiba match sa all amin lilong amadi blue hawk khurai mai pakre
Manipur Cricket Association gi imeng makhada Langthapal Sporting Club Langthapal na sinduna tha sigi tang taritigi team kunma thoina group mari thokna khaidoktuna Langthapal Public Ground sathariba tournament asigi ngasi sanakiba ahanba match ta All Amin Lilongna Kraw Khamnam Bazar bu run humphuma thoida maiti bu pikibani All Amin Lilongna tos ngamduna ahanba batting tokibada apiba over kunda wicket taruk turaga run chamga kuntra lawki masigi pakhumda anisuba batting tokiba Kraw Khamnam Bazar na over tarmapan ga ball amada wicket loina turaga run humpumapan khaglogduna match asi maiti kibani match asida All Amin Lilongi AL Basitna ball nifuma thoida run niputre logduna man of the match takre tournament asigi anisuba match ki sanakibada Blue Hawk Khuraina PCC mayai koibibu run marifuda maiti bipiki match asida mai pakiba Blue Hawk Khuraina tos ngamduna ahanba batting tokibada apibo over kunda wicket ani khak turaga run chamaga marifutara humdoi loki masigi pakhumda anisuba batting tokiba PCC mayai koibina apibo over kunda wicket mapal turaga run chamaga tara humdoi khak logduna match asi maiti khibani match asida Blue Hawk Khurai gi sanroi Rahulna wicket ani amadi run marifutara mathoi logduna man of the match takre RFC Khamnam Lerak Amadi LT Paidinga Chatariba Taraniti Shuba Kagema Football Trophy gi semi-final sangkre Kiangway Youth Pioneer Club Kiangway Haibong Makong na sinduna tha sigi tang tara humdoidagi team tara na saruk yaduna knockout basis da Kiangway Haibong Makong lampak da Chatariba Trophy asigi ngasi sanakiba ahum suba quarter final match da RFC Khamnam Lerak na Mama FC Sagol Balbu goal ahum amada maiti bipiduna semi-final sangkibani mari suba quarter final match ki sanakibada LT Paidinga na Wangoi FC bu goal ani sinoda maiti bipiduna semi-final sangkre Sathariba tournament asigi ahanba semi-final match hayeng nungtil pung ani tabada SRDC Langthapal amadi AFA Thaubalga sanagani Yangkhom Sanjibna sponsor tawraga Rising Knowledge Club Khuyathongna sinduna tha asigi tang taritigi team taranipan group ani thokna khaidoktuna club asigi ground sathariba ahum suba ima Manisang Memorial Stelaben for a side mini boys under 45 kg football tournament ki ngasi chanakiba ahanba match da UPC Khurai Thangjam Lekaina UUFC Team A Uripokpu goal ama sinoda maiti bapikre ani suba match ki sanakibada LKYDA Team B Laifam Khunongna ASA Singjamai Kongba Road pu goal ani sinoda maiti bapiki ahum suba match ki sanakibada Apollo 11 Sega Road Thauda Babu Amadi RKC Team B Khuyathong goal amamam chanaduna draw satkre Mari Shuba match ki sanakibada ALL Team B Sorbol Tingena Thau Team A Thangmai Bonbu goal ani sinoda maiti bapiki KFC Khurai amadi YDCL Pungdongbam Sathariba ani suba pupukap ki semi-final sangkre Paradise Union Pungdongbam da sinduna Pungdongbam ground da tha sigi tang taradagi team taramari na group mari thokna khaidutuna Sathariba ani suba pupukap under 17 boys 9-man aside football tournament ki ngasi sanakiba ahum suba quarter final match da KFC Khurai na Pungdongbam FC bu goal ani amada mari suba quarter final match ki sanakibada INJC itam nungoina YDCL Pungdongbam bu penalty da goal mapan nipal da maiti bipiduna semi final sangkibani TS Bidesender Singh Football Academy tabung khokna sinduna ngasidagi Tabaspa Sports Complex ta non residential football coaching khokre Thoram masida Sai NRC Impal Center ki Director Francis Marwin AFCA license holder and Nandakumar Tabaspa tabungko ki President S Khurai Lapana Thoram Mapusing oiki Pangthokiba non-residential football coaching asida saruk yagadoriba pigliba angang humputra mangada AFC C license holder K Samarjit and Uttam amadi A Lokendrona football masanagi skill singi maramda tambi tapigani Thasigi tang mapaldagi tramanga phauba Serbia gi Sombos ta pangthokiba international tournament ama oiriba 7 Nation Cup ta gold amadi silver medal loroklaba boxer and baby Rosie Sana amadi Sana Masa Sanu okpagi thorom Youth Affairs Sports Department gi regular coaching center na sinduna Khomalampak Sports Complex ki boxing arena ta pangthokre thorom asida Youth Affairs Sports ki director and Pravin joint director T Thoba amadi atai joint director Singsu saruk yakhi Pangthokiba Cup aduda and baby Rosie Sanana KG Yankini thoida gold medal amadi TI Sanamasa Chanuna KG Humputra mangagi kanglupta silver medal lorokhibani medal loroklaba singda department ki maikaidagi boxing glove amadi asamba khodor post sing piduna pungning thagotki Pangthokiba thorom asiga mari lenana Youth Affairs Sports ki director and Pravin na phongdokhibada Messi FC team e khongon mangjin Sathariba Anisuba Stelaben let Moirang Team Kunjo Singh Memorial 4-man soccer tournament ki semi-final sangkre
Pauna Memorial Club Usekon Takhong Mapana Sinduna Tha Sigi Tang Taretagi Team Nipunitoina Group Taramari Thongna Khairotuna PMC Ground Usekon Takhong Mapal Sathariba Tournament Asigi Ngasi Sanakiba Ahanba quarter final match ta Panthoibi FC Basikhongna BLMEC Usekon Laikonbu goal ama sinoda maithibu piduna semi final sangkhibani Anisuba quarter final match ki sanakibada Messi FC Team A Khongman Mangjinna Nongin FC Khongmanbu goal ama sinoda maithibu piduna semi final sangkhre Thagasari boyai hauji makhatana ngasi nongmagi oikhiba ing asagi pau amuk phangbigani State climate change seldagi phangba ngasi gi oikhiba ing sa madi nungjugi pauda khwaidagi sakiba Celsius degree 19.0 manga khwaidagi ingba Celsius degree 3.3 Nungshit yaw ising manil gisang maximum da sada marfutra ni pal dasmik marfutra ni toy minimum da sada kontratruk dasmik taruk oiki ngasigi nong suki bagisang suino dasmik suino ama millimeter ni hauji arebe da maru oiba pau amok Isorbo Thajaba Taxi Kasi Khangba Amadi Miyobagi Minungsi Yaudana Lamdam Asi Santi Purakpang Amloi Haina Chief Minister N Biren Phongdokre Manipur Sarkar na lagliba January 13 phawbagi manungda 7 pay commission chatna hannabagi chapchaba firep laudrabadi mass movement changsilagani haire Imphal City hena masak thokna luna lalnaba pandamda ISTB na IMC amadi kedoga khusamnaduna lamtu sengdokre Amadi masana masabu thabak pizariba naharol singda ayat apan pidraba matamda Manipur manglomda changsinba ngamgani haina Consumer Affairs Minister Karam Shyamna phongdokre ngasigi oinadi ISTB na pizaba Manipuri pau matang asdalo sinjari ming tabiriba pumnamakpo amukha hanna khurumjari